Masagi chahi kunmanga tamak ngariba tawpokpi mayai lekaidagi Khwairakpam Ibungcha amadi Khwairakpam Ongbi Ibomcha anigi machanupa ahumgi manungda yaima oiriba Khwairakpam Rohitna numitlei thaduna tenlaba tha mariromgi matamda lupa lak ani hena tanba ngamkhre. Wafam asi Elite TV na koina chatuna lamdam asida farming tawduna makhal kayagi pothokliba singbu unabagi saruk ama oina Bisnupur District ki manung chanba Loktak Project Meleibi local da ladiba Rohit Sunflower Farm da chatuna farm asibu semgatliba Khwairakpam Rohit ka unaduna wari sanabada fondorakibani. Unaba aduda Rohit na makha taluduna leibaki oriba film asina maram oiraga mahaki maruk mapang khaknatana imungi miyoi singna fawba yaningdaba tawhaningdaba wafam kaya fongdoklabasu mahaki akhang kanba amadi loinana Noma Kangdana Loktak Project Meleibi local da ladiba lofam aduda chatuna thabak suba horaklaba matung mahaki apokpa mapadagi mateng khara phangduna fibam asi yorakibani hari amadi numilei asi thabada sel mangadra habagi mipaiba amaga loinana leramlabasu ngasidi miyamna nuksibiduna yengba lakpadagi thadakiba senfam sing hanjin patanatana sendong kharasu leiba ngamduna yumgi mateng su pangba ngamde haike Masida natana hariba numitlay marusing asi mapan lamdagi lawnaba contact torakpa leirabasu madu pithokdana masana thaw oina sungjaduna miyamda fanghanaba honagani haiba wafamsingsu fongdokibaga loinana lamdam asigi naha oiriba singda mana honariba thabak khudingmak awa ana kaya thengnarabasu akhang kanba amaga loinana leptan honabiyu haina fongdorakle Hojene lejer mafam masi Bisnupur district ki manung chana leiba Loktak project ki khogi Meleibi local haina khangna mafam masida khogi tawbopi me lekai digi Khwairakpam Rohit na mahangna kanna hona jaduna sem charakpa khogi sunflower farm adumaktadani hari mafam masida khogi mafam kaya digi mioi kaya na ngaktang oirabasu awa pothanaba amadi kalengi saraba maisa khangbo ina mioi kaya amana koi awa pathafam oina koiba langnari amadi mafam asida moikho mayamgi awa pathafam oijeriba mafam amani aduga mafam asibu semgatliba Rohit Khwairakpam ga koigi unaduna koigi mafam asi semgatlakpada kadai fawba mahangna honarakiba amadi kayam matam kayam sanghi amadi kayam paisana kayam sanghiba aduga hauji fawbada kayam kanagre amadi maki makha taba kadi vision leiri ge haibadu khangdok minabedamaka Rohit Khwairakpam ga unaduna wari sanabagi tangka ama longminasi ngasi fakta tamo tha hunga nimit 14 gana ore ngasi fakta ka ado si posida sema sabagi di chapsabi di khangdre haidi hanbo oibo ko yungi mina kam yade da napuda amala mateng man pangna ngak tane aigi ora dhala ki mi am mateng man pang balak pi ado gan thaga chari do ana sembani na chawakam di hauba horaga tham khai mu pharakpadagi kan tar sema ga aji pawga asain tawrijin hingon kak subu yade thabu khak tabu yade ka इनखाले इचेन नाव मखैदे हारिंग बजा तौरिबा सिमफम द माइ पाकना चपीबा अदुदा थिंगनाबा अवान वाय जिदि बिसि खंचन लन थेंगा दाबने अदुना तौरिबा थबक तो वारा कजु सुम वारा जु वाना सुम खांगा सुम लै तारे दुग लास्ट तबसै नोलकने बुका हौगन नो ओसिदि यारो दाइना का हाइजनिंग masini naha oiriba masagi chahi 15 tabak ngairiba Rohit Khwairakpamna achetpa thajaba amadi achetpa wakhalun amaga loinana even imung manungi ahalsingna fawbada yadrabasu mahakna honage amadi tawge na khangiba wakhalun duga loinana honarakibaduna ngasidi telaba tha ahum makhagi matamda koigi Rohitna koijariba magi sunflower farm asidagi lupa lak ani hena tan khraba famduni hujibagda phongdok pirulibase amadi haidiba mafam asi sengbalakpa matamda koigi Rohitna phongdok pirapgi matungina sumatagi 70-80 some lakhs yogdabida expand tawgiba aduga hotni masagi hotna zamanduna expand paisa yamna thadadragasu kharaga thadagiba khara duga masagi hotna zamanduga punsele hareraga ngasidi mai pakna sigi mafam manipuri mafam kaya digi tamake mafam kaya digi mioi kaya na kaya gi attraction point recreational attraction point ama oiduna mayamda khoi awa pathapam ohen pi ama pibada natana khoi mai pakna hairiba sunflower farming asidagi mahanga thadajakiba paisa hanjinjabadagi mataida hena phangduna imung manungi awabada amadi imung manungda kaya mateng kaya pangli amadi makhatana hairiba
sunflower sing asidagi tholakliba maru sing asi thau sungdoklaga ahanbagi oina mahakna puthokchaba magi thau asi koigi miyam pumnamaka yenaduna chamina jagani haibi wafamduni rohina phungdok pirakliba amadi masiga iroina na koigi lamdam asida lariba naha singda yamna fajaba haiba tare rohina miyam da pothafam ama pibada natana imung manungi awabadasu mateng chawng pangba ngamli hirmsigi matangda video journalist henthoi baga loina na pawdam jariba Visual Nam Elite News Lauktak Project